Moirang Police Station ki manung chana laiba OKSHONGBUNG Laikai maning LOUKOL da Braja Tarakpadagi Nupa Leikhidre Nupi Amana Shokpadagi Village Volunteer Force Moirang ki volunteer singna CHC Moirang da Pukhatuna Laikannakhre Thaudok asing ase ayuk pung 10 minute nifu mga rom tabada thokibane Leikhidre ba miyoi adude Moirang OKSHONGBUNG Laikai dagi Hemam Hemsan chahikun mga apokpa Hemam Hemantakawi haide Laibak tiba thaudok aduda soklaba nupi aduna tronglaubi awang maning Laikai dagi Khagembam Rekha chahi yangkai mga Mapuroibagi ming KH Balapi kawi haide Thaudok adugi pau hek fangbaga Moirang AC ki MLA Thongam Santina CHC Moirang da lakna asokpagi fibam yengsenke Tungda thaudok thokliba lofom amade Leikhidrebagi yumdasu chatke Thaudok adugi matangda awaba phongdokladuna MLA Thongam Santina hai Masagi lofom da manamasing thaduna pothok puthokna ba hotnariba inkhalakliba pakhang macha amada asigumba thaudok ama thokpase yamna nungaitaba fawi Mahusagi safu asina maram oidaga Hemsan gi lofom da tharoi khunduna chara tanjarambe Khagembam Rekha su asok apan nangkhiba se laibak thibani haike Adun singo prakriti saida abamu misilakpasina aikoida awahaba mayam di saitheng pange du bakoi thengna tabali sonu piba akoida daitani masi thipno ti thengna bi da tabali ai shwe bele boina ngami ba gaidi bakoi ai na ngamjau su bateng pangi kene du marang kene prajabiya ai je ngamno ga hol jakini sigum khulong thi matam sida ai marangi BBF kabuna asobu thola ngobi raga pukatan kolak tawra bagi da su ai me kai dagi ai marangi BBF kabu mamkai leitano ai thagato phongdok sari haiba phomchunchu ai miam da thabjar Thaudok adubu hakteng nana thengna hobi tronglaubi awang Laikai dagi Rekhaga punna lakminabe ningthauzam inaubi kaubi Nupi Amana hai mahak Rekhaga loinana labukta tharoi khunba lakpane tanja aduda akanba nong chutharakpadagi Thaudok aduda Leikhidreba Hemsanna mahaki loksang da nong thupnaba hairakhe Loksang aduda changdna leidingaida khanghodana Braja adu tarakhibane Thaudok thokpa matam aduda Hemsanga Rekhaga fit anirom tamang lapna na famlaga leibane aduga mahakna fit manga tarukrom lapna leikhe khanghodana Braja tarakpa aduda Phamdana leirambi Rekhadi long na haithaki aduga Hemsanna loksang adugi nakalda leiba pukri amada tasanki haina mahakna phongdokhe ahan banong ta bai che sida sumaina photo si mai kenina sinna namma kama si chikaw da hapaga thamme nga tang le kan da nong si khrak launa khagle ba mogi mamang di da jolli ra kaino silver gi kaino do adugumba masu haya ba mogi round je asigi mapa si da jungna tarak pasimanga si ure ba ai su upe moyani su tul thare Amana Shokpadagi Jong Thakre amasina walang ngang dabi tale ai suwa amas Shokpadagi yengaga asima kunna paidaga amadu khutsi Shokpadagi tin lamba phangaga di khutsi phangaga di yaidana aisu ponaya aduda phangdare ma sin Shokpadagi tawraga adum lupa sakhare pida aduda aina asibu honagadra lawbasu kanamtana su tadare Nakalamaronda Village Volunteer Force Moirangi member Bronson Koba Amana Hai Village Volunteer Moirangi Thomi Singna routine check oina local da chatpada laibaktiba thodok ase thengnarakibane ningthauzam inaubina Braja tabadagi miyoi ani asau apan nangle haina laurakpadagi volunteer sing aduna mafam aduda changsinduna Khagembam Rekhabu CHC Moirang da pukhatuna Laikannakhre laibaktiba thodok asida Leikhidreba Hemsangi imung manungda miyamna pangba yaba mateng pangbiyu haina su mahakna makhatana phongdokhe magi masama kilo from the koi Braja sina Braja tabana maram modana koi Leikhidre maram modana volunteers mayam singna khona duna Moirangi community health center da pukhlapa matamda doctor na hariba puklaiba Hemsan ase koi lebaktiba thodok asida Leikhidre madana lengaki makai dagi hariba ngang asibu national disaster management gi makhada government gi makai dagi koi mateng pangbiba yaba leiragadi village volunteer force Moirangi makai dagi su hariba angang asibu lengaki phangmam thokpa leibiragadi phanganbiyo haidana BBF Moirangi makai dagi awar ni singchari